Ngara numida wena phongkhiba pana pause adigi maruoiba pau khara khangasaraka miyamda khudo tamjage Leingakna Kuki bu free thaduna thamlabade thadau su nongmai piu hairakpa yai thadau imbi Manipur Kuki supremacy singna thadau community ki mathakta chathariba makhogi extremist agenda abu sagapagum center Leingakna makhata na tumini yengtuna lairabade Kuki singdagi isa ngakthokjanaba thadau community su Leingakta nongmai piu hairakpa yai haina Thadau impi Manipur team na phongdorakli Thadau impi Manipur team na thadorakpa cheol amada mathaki wafam asi phongdoladuna cheol sinahai shanti pamjaba community ama oina ngasi phawada Thadau community ki oiba khulai paiba maintain group amata aikhoi ki laitri adubu ngasi phawba Kuki maintain group nifu gi mathakta Thadau na khundaba mafam singda operate tawduna makhoina Thadau community bu makhoi gi makhada thamnaba lalong kaya chathaduna lakli punamak asi ngasi phawba Thadau community na tumina khangduna lakli aduba ngasi di khangbagi pangkhai lanthorakle haire cheol sinahai tha asigi tarukta Thadau impi Manipur temgi mihut kanggu ama imphal chatuna maitegi CSO singa unaduna lamdam asida khundaminariba yelo furup sing mayek singna khangminaduna ingta pahanjilaknaba wari sanakhe masigidama Kuki impi Manipur kimna Thadau impi ba Kuki miyamgi yeknabane haina phongna lakthorakpa laibak thibani amadi kimgi makedegi Thadau impi gi matangda phongdokhiba wafam punamak semjin sajinba oidaba ngaktani maram asina kimgi wafam adubu Manipur gi yelo furup sing amade atei stakeholder punamakna thajabiganu hairi Thadau impi Manipur temasi yama legitimate oiba Manipur da khundariba Thadau community gi amata ngairaba apex body amani Thadau miyamgi yamna mayek sengna identity leijai kadongaida Thadau wasi Kuki identity natraga Kuki ideology gi saruk amanate Thadau impi Manipur asi ahambada kumjat ising machamapan marfuga marida Thadau National Council haina safongkhibani masigi matung kumjat ising machamapa maudraga nithoida Thadau Drive Council haina maming onthokharaba matung kumjat ising aniga supna taraga mangada amuk hana Thadau impi haina lairakhibani amaramda Kuki impi Manipur kimde Manipurda Kuki Naga anigi marakta conflict tholakpa matam kumjat ising machamapa maudraga humdoida saphonglakhibani haina so cheol asina phongdorakle Cherol asina makha taraduna Manipur gi ethnic conflict asigi tungkoina ingta pahanjil hanaba honabada Government of India na Kuki Jomi Marmating Group sing khaktaga wari sanaraga oithokloi tasengna lamdam asida matam chupagi ingta papuraki hairabadi lamdam asida khundaminariba yelo furup singi marakta wakhal taminaraba matam adu khaktada oithokani Kuki impi Manipur kimna matam chupada su group singi mahu sinduna wangangle kimna kaidawnungda Manipur gi conflict asina hakthengana so alaba community sing maru oina Thadau community gi mahu sinkiba leite center ga su group ga hauzik wari sanariba ase Thadau na thajaba leite Government of India na Manipur gi territorial integrity ka heloi hari amaramda su group sing na makhogi oiba union territory amadi mantauri maram asina chathariba wari asi miyambo thajahange hairabade nakal animak transparent amade consistent oigadabani haba wafamsu Thadau impi Manipur gi maikedi thamlakle makha tarakpa pauda mitop khandongna ba MIC gi yathang Manipur da chatnadana atopa leba amagum leidi MMTU MP Sanajawa laisemba amade RPI athawale gi maheshwar so MMTU na thagapa phongdorakle mitop khandongna ba MIC na thokhiba yathang Manipur da chatnadana atopa leba amagum leide haina maitai tribe union MMTU na phongdorakle loinina hauju chathariba parliament mifamda Manipur gi Rajya Sabha gi MP ningthau laisemba Sanajawa na Manipur da census amasung delimitation tawdringaida mitop sing hana khando haina India lengakta taksingkhiba suma khwaidagi achumba khongthangni asiguma phireba siwulup asigi mekedigi thagatpa amadi tawbimal khangbo ulakli lubasina thadorokpa cheol amada lamdam asida mitop miyancha kayana yelo furup ki miyoisingbo leptana yosilakliba sing asibu kanabagi dama aikhoigi miyam rajniti gi luchingmasing political party gi khenaba wakharol thamdana amato oina puna lepminaduna thengnaminaba mathaudare masina trabade matam kharagi matungda yelami singi khongol mutkiba yana leire
Manipurna 1994 Indiada pullaba matungda India Leingakna Maiteibu kariguma makhal amatagi ngaklawpiduna hingjanabagi thawdang amata ngasi phawba paikhatpa leitre. Tampak lamdamda Maiteisingi lainanaba lam socio-economic, political, masagi nat culture gi saktamda chauna singnaduna lakli. Masigidamak Maiteisingna Indian Constitution gi makhada ST da amu hanjilhanbinaba taksinduna lakli. Asigumba khongjang asida RPI athawalegi National General Secretary Maheshwar Thongnawdamna Maiteisingna ST lista chanabagidamak Ministry of Tribal Affairs Minister kayarak unaduna amadi aiba chiro pituna taksinduna lakli. Masigidamak sulup asigi maikidagi thagatpa phongdarakli. Mitopsing kaidawnungda census yafam thokte. Aikhoigi citizen so oifam thokte. Mitop miyanchasing census yumpham oiraga delimitation tawba yaba ngamloi. India Leingakki MICA na sahi asigi May 18da India amasung Union Territory singda logi wangbada changchilakiba Myanmar amasung Bangladesh singbu khandoktuna masagi maramda halankinaba khangankiba laikhrabani. MICA gi yathang asibu Manipur ga yumthangnariba Assam, Nagaland, Mizoram, Meghalaya na chingbada mitop khandokpagi thabo paikhatpa haukrabani. Adubu Manipurdadi mitop khandokpagi thaba ase karigumba amata thaba oina pangthokpagi mami tadre. Manipurda Myanmardagi changlapa mitop lakaya khundasinduna laikhibaga loinana makhoibu kanglon lanna ST lista yaukchili haibasi mayek sengna khanglabani. Adubu India Leingakki yathang asi Manipurdadi chatnadana atopa leba amagum leiri. Haujik Manipurgi luraba tanpham asida MMTU Aramba Bengal Village Volunteer Force amadi Universal Friendship Organization na mitopsing maramda halankinaba amadi Maiteibu ST lista amu hanjilhanabagi campaign chathari. Hariba campaign asida lamdam asigi CSO political party punamakna khenaba wakharol thamdana sogalpiyo haina lup achina appeal tawragli. Makhatarappa pawda Kangpokpidagi Churachandpur phawbagi lambi semgalakpada FNCC na may houna saore. Myanmardagi narcotics amasung nongmay pusilakpada sijinabani. Leingakna illegal Bangkar amadi gasing laktoktrabadi thugairagani. Kukisingna Kangpokpidagi Churachandpur phawbagi marakta sengbalakliba lambi asi naga khulsing phawragani haiba yauna. Atopadi man khara Leingakna taladuna chingkhongsingyada leiba lambising Thingjimagi khongjang jangsinkiba Full Hills Naga Coordination Committee FNCC Imphalna Kukisingna semgalakliba lambi asigi matangda Donor Ministry gi Joint Director Pausa Mubang Tulunki Kuthangda Yonu Leingakna ayaba pirakpagi thawongbu mari hauna sauraduna akanba wafamsing phongdorakhrei. Committee asina ngasi thokpa chehol amada Kukisingna Jaraman Tiger Road mingthonduna semgalakliba lambi ase drug road amani haiba wafam phawba phongdol aduna lambi asigi matangda Yonu Leingakna Donor Ministry gi officer asigi khutangda ayaba pirakhiba asimak law and order da akamba safu ama pirakpada natana Manipurda furup machel nungsina handanaba hotnarakpani hairi. Makhatarappa pawda mangkhiba simi umangdagi sina phangle. Churachandpurgi makota leiba BIPL Bhartiya Infra Private Limited company dagi thokhibadagi thiba khangdana leirakhiba simi dugada Hazarika ngasi achiba hakchang oina phangle hairi. Police dagi phangba pawna hai dugada Hazarika sai 38 apopagi ming Gojen Hazarika asi Assam gi Sonipur dagini. Mahaki asi hakchang adu Singhat Police Station dagi kilometer 13.ahumlom chalaga leiba Sauja Hau khul amasum Jabelai khul anigi madakta leiba umang amada leiramba thengnarakibani hairi.